Incredible Story Manipur na ngasisu aigi nungsiraba viewersinggidamak 2026 ta South Korea da release tawkiba horror amadi mystery da base tawba The Wailing gi movie puduna lakjari. Movie asina fangkiba rating khara pallabada IMDb rating da 10 gi manungda 7.4, Rotten Tomatoes da 99%, Prime Video da 10 gi manungda 7.4, Google users na 78% like pikiba movie amani. Fare adudi mayam movie asigi samlakpa wari amadi movie asida saktam langlibi pandabida movie romda oina mai onsilasi. Movie asina horakpada aikoida South Korea gi capital oiriba Seoul dagi khara lapna leiba Gokseong kauba khungang amada ulai. Anganba ayuk amada ahal oiraba nupa amana khoi chopnabagi damak magi khoi aduda trinthok lengduna leiba adu aikoida ulai. Senasi ullaba matungda karigumba maru oiba amata di khangalamde. Aduga amuk atopa sin amada nong yamna kanna suba nongalamdaigi matam amada ulai. Mafam asida aikoida ulaklibasi Jonghu kauba police officer amada ulaklibani. Jonghu hairiba police officer asi film asigisu main character lawgodoriba nupa aduni. Mahak yamna kiganba police officer ama oirami. Aduga makhoigi yum asida Jonghu amadi mama magi nupi masanupi amaga makhoi mari punna leiminarami. Nongalamdaigi matam aduda Jonghu gi phone da call ama laami. Asidagi ma tumlamba adudagi hogatuna magi police ki uniform adu seselaklami. Jonghu na hogatuna magi uniform adu seselakpa uba matamda magi nupina nong phawba ngandri kadaida satkadoribano haiduna hangai. Jonghu na su magi nupi aduda nupi ama murder tawduna thaname adugi ai sattaba yadre hairami. Magi nupi adusu tumna adumak Jenghu gi mafamda kanano siribado hairami. Jenghu na su aisu chapchabadi khangde jinseng thaba imungdo adugi nupi adu sire hairami. Asida magi nupi adusu karisu thoina khanjandabida adumak tumsalami. Jonghu na mapanda tholaktuna magi khomp adubu tongduna leiringai matam aduda magi mama adusu mafam aduda changlaklami. Aduga mama na magi mafamda anganba ayu asida asukngana kadaida chatkadoribano hairami. Jonghu na su mamagi mafamda jinsengi farm tawba nupado adugi nupido sire hai adugi chatke tawbani hairami. Jonghu gi mama na su adugi angangdudi yamna naha oiribadaine matau karamna siribano. Jonghu na su aisu chapchabadi khangdri hairami. Jonghu gi mama na fare adudi kari amata chadabi chatkiganu karigumba kharadi chasallaga chatkho hairami. Asidagi Jonghu su chak chanabagi damak dining table aduda famduna leirami. Aduga karigumba kharabu chaduna leirami. Magi manakta magi nupi amadi magi mama su leirami. Aduga siriba nupi adugi matangda wari sanarami. Asumna leiringai matam maduda Jonghu gi machanupi Hyoyin su mafam maduda changlaktuna mapagi manakta famami. Aduga mapagi mafamda papa kanano siribabu haiduna hangami. Adubu machanupi na hangliba adu kari amata khumdabida machanupi gi damak chanaba kharabu pibirami. Asidagi Jonghu na magi machanupi adubu skunda thilamlaba matungda siriba nupi adugi mayumda laami. Mana lakpa matamda police khara amasu mafam aduda hanana jawraktuna leirami. Jonghu na lakpa matam aduda nongsu yamna kanna suribani. Jonghu na mafam adu jawrakpa matamda Jonghu gi mamanaba police amana asuk yamna thengna lakliba asi karigino haiduna Jonghu gi mafamda raincoat amasu piraami. Raincoat adu lisalaba matungda Jonghu su crime thokliba mafam aduda changlaklami. Jonghu na mafam aduda changlakpa matamda mi khara amasu kapnaduna leirami. Aduga yum adugi mangonda nupa amasu mamit manang ngorong ongkhatuna masa pumba ihingna hingsaduna phammaga leirami. Aduga nupa adugi phibam adusu yamna tamthina infection thokpagumna tawrami. Leiramliba nupa asigi sakpham asi yengbada yamna hainadaba haibadusu oirami. Aduga nupa adugi makhutta police singna handcuff phajanduna su thamlibani. Tawriba matawasi Jonghu leptuna yengaga leirami. Jonghu na asumna leiringai matam asida yum manung adudagi forensic ki kangbuna Jonghu bu kausalaklami. Asidagi Jonghu su manung aduda changlaklami. Jonghu na manung aduda changlakpa matamda mafam aduda matai manau adu thangna hanjin thinduna hatokpa oirami. Aduga forensic ki nupa aduna su Jonghu gi mafamda hairami. Mapanda leiriba nupa asi yunamsu namde mahak nisapasa saba misu mande. Aduga magi mawong asisu yamna angakpa haibadu oire. Aduga kari maramgi damak mana mi asi halibano haibasu khangde hairami. Asidagi Jonghu amadi forensic ki kangbu aduga tawduna mi halamliba nupa adugi mayumda laklammi. Nupa adugi mayum adu jawraktuna forensic amadi Jonghu makhoina yengselakpa matamdadi yum manung aduda mi hatkibagi ihingna hingkaya amasu taduna yum adu isai saiduna leirami.
ꯂꯩꯔꯝꯃꯤꯕ ꯐꯤꯚꯝ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯖꯣꯡꯍꯨꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯄꯨꯂꯤꯁ ꯑꯗꯨꯅ ꯖꯣꯡꯍꯨꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯁꯤꯔꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯀꯧꯔꯕ ꯃꯇꯨꯡꯗ ꯍꯥꯠꯄ ꯂꯣꯏꯔꯒ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯑꯃꯨꯛ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒ ꯄꯨꯟꯅ ꯍꯥꯠꯄ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯁꯤꯗꯒꯤ ꯁꯤꯟ ꯑꯁꯤ ꯀꯠ ꯇꯧꯗꯨꯅ ꯑꯩꯈꯣꯏꯗ ꯑꯉꯟꯕ ꯑꯌꯨꯛ ꯑꯃꯗ ꯑꯃꯨꯛ ꯎꯠꯂꯛꯑꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯁꯥꯗꯥꯟꯕ ꯅꯨꯄꯥ ꯑꯃ ꯃꯥꯅ ꯊꯥꯛꯑꯝꯕ ꯂꯥꯡ ꯑꯃꯗ ꯂꯝꯃꯣꯛ ꯑꯃꯕꯨ ꯊꯨꯔꯝꯗꯨꯅ ꯂꯝꯃꯣꯛ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯔꯦꯡꯕꯥꯟꯗ ꯊꯥꯡꯒꯠꯇꯨꯅ ꯄꯣꯔꯛꯂꯝꯃꯤ ꯆꯤꯡ ꯑꯗꯨꯗ ꯂꯝꯃꯣꯛ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯄꯣꯔꯛꯄ ꯃꯇꯝꯗ ꯂꯝꯃꯣꯛ ꯑꯗꯨꯅ ꯂꯨꯝꯍꯟꯈꯤꯕꯅ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯗꯨꯅ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯑꯣꯟꯊꯔꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯨꯡ ꯑꯃ ꯂꯩꯔꯝꯗꯨꯅ ꯅꯨꯡ ꯑꯗꯨꯗ ꯃꯀꯣꯛ ꯑꯗꯨ ꯌꯩꯁꯟꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯑꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯋꯥꯟꯊꯈꯤꯔꯝꯃꯤ ꯅꯨꯄꯥ ꯑꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯂꯥꯡꯗ ꯊꯨꯔꯛꯈꯤꯕ ꯂꯝꯃꯣꯛ ꯑꯗꯨ ꯃꯐꯤ ꯐꯖꯅ ꯁꯦꯠꯇꯕ ꯑꯍꯟ ꯑꯃꯅ ꯄꯥꯛꯊꯗꯨꯅ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤ ꯖꯪꯒꯜ ꯑꯁꯤꯗ ꯂꯩꯕ ꯁꯍꯤꯡ ꯆꯥꯕ ꯃꯤ ꯑꯃꯒꯤ ꯃꯑꯣꯡꯅꯤ ꯂꯩꯔꯝꯃꯤꯕ ꯐꯤꯚꯝ ꯑꯁꯤ ꯁꯥꯗꯥꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯡ ꯑꯃꯒꯤ ꯃꯔꯨꯝꯗꯒꯤ ꯂꯣꯟꯅ ꯌꯦꯡꯂꯝꯃꯤ ꯁꯥꯗꯥꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯌꯦꯡꯂꯛꯂꯤꯕ ꯑꯗꯨ ꯁꯍꯤꯡ ꯆꯥꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯎꯈꯤꯔꯝꯃꯤ ꯑꯁꯤꯗꯒꯤ ꯁꯥꯗꯥꯟꯕ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯀꯤꯔꯗꯨꯅ ꯅꯨꯡ ꯃꯔꯨꯝ ꯑꯗꯨꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ ꯅꯨꯡ ꯃꯔꯨꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯣꯠꯇꯨꯅ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯂꯩꯔꯝꯗꯦ ꯑꯁꯨꯝꯅ ꯃꯥꯅ ꯅꯨꯄꯥ ꯑꯗꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯉꯩ ꯃꯥꯅ ꯂꯨꯝꯂꯤꯕ ꯅꯨꯡ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯃꯐꯤ ꯐꯖꯅ ꯁꯦꯠꯇꯕ ꯑꯍꯟ ꯑꯗꯨ ꯃꯥ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯗꯨꯁꯨ ꯉꯧꯔꯣꯛ ꯉꯧꯔꯝꯃꯤ ꯍꯦꯛ ꯌꯦꯡꯕꯗ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯁꯛꯐꯝꯁꯨ ꯃꯥꯜꯂꯝꯗꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯁꯍꯤꯡ ꯆꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯦꯇꯦꯛ ꯇꯧꯒꯦ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯥꯡ ꯑꯁꯤ ꯖꯣꯡꯍꯨꯒꯤ ꯃꯃꯥꯟꯅꯕ ꯄꯨꯂꯤꯁ ꯑꯗꯨꯅ ꯖꯣꯡꯍꯨꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯂꯤꯕ ꯑꯣꯏꯔꯝꯃꯤ ꯖꯣꯡꯍꯨ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯑꯅꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯗ ꯋꯥꯔꯤ ꯂꯤꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯖꯣꯡꯍꯨꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯐꯝꯗ ꯅꯪꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯂꯤꯔꯛꯄꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯁꯥ ꯇꯥꯟꯕ ꯆꯠꯂꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯐꯝꯗ ꯂꯤꯔꯛꯄꯅꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯥ ꯇꯥꯟꯕ ꯆꯠꯂꯨꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯁꯥ ꯇꯥꯟꯕ ꯌꯥꯝꯅ ꯍꯩꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ ꯖꯣꯡꯍꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯕ ꯋꯥꯕꯨ ꯀꯔꯤꯁꯨ ꯊꯥꯖꯔꯨꯅꯣ ꯍꯥꯏꯗꯨꯅ ꯖꯣꯡꯍꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯖꯣꯡꯍꯨꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅ ꯍꯥꯏꯅꯕꯅꯤ ꯖꯪꯒꯜ ꯑꯁꯤꯗ ꯖꯄꯥꯅꯤꯁ ꯑꯍꯜ ꯑꯃ ꯂꯥꯛꯑꯦ ꯍꯥꯏ ꯃꯥꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯗꯨꯅ ꯂꯣꯏꯅ ꯁꯤꯔꯛꯂꯦ ꯍꯥꯏꯅ ꯇꯥꯏ ꯍꯥꯏꯔꯝꯃꯤ ꯖꯣꯡꯍꯨꯅ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯐꯝꯗ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯀꯅꯥꯅ ꯍꯥꯏꯔꯤꯕꯅꯣ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯃꯁꯔꯨꯝ ꯆꯥꯕꯗꯒꯤ ꯁꯤꯔꯤꯕꯅꯤ ꯑꯩꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯁꯔꯨꯝ ꯀꯌꯥꯃꯔꯣꯝ ꯑꯃꯕꯨ ꯊꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯑꯩꯅ ꯎꯔꯛꯏ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯃꯩ ꯑꯗꯨꯁꯨ ꯃꯨꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯨꯔꯛꯂꯝꯃꯤ ꯁ꯭ꯇꯦꯁꯟ ꯃꯅꯨꯡ ꯑꯗꯨꯗ ꯖꯣꯡꯍꯨ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯃꯈꯣꯏ ꯑꯅꯤ ꯇꯣꯔꯆ ꯂꯥꯏꯠ ꯊꯤꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯅꯣꯡ ꯃꯃꯤꯠ ꯈꯥꯛꯂꯛꯄ ꯃꯇꯝꯗ ꯖꯣꯡꯍꯨꯅ ꯃꯈꯣꯏꯒꯤ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯃꯃꯥꯡꯒꯤ ꯊꯣꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯝꯃꯤ ꯑꯁꯤꯗꯒꯤ ꯖꯣꯡꯍꯨꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯃꯈꯨꯠꯇ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯀꯅꯥꯅꯣ ꯑꯗꯨꯗ ꯂꯩꯔꯤꯕꯗꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯁ꯭ꯇꯦꯁꯟꯒꯤ ꯃꯄꯥꯟ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯕꯨ ꯂꯩꯔꯝꯗꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤ ꯍꯧꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯣꯡꯍꯨ ꯑꯗꯨ ꯇꯨꯝꯂꯝꯕꯗꯒꯤ ꯃꯉꯥꯛꯅꯔꯝꯃꯤ ꯖꯣꯡꯍꯨꯅ ꯃꯉꯥꯛꯅꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯃꯥꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯅ ꯆꯥꯛ ꯆꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯖꯣꯡꯍꯨ ꯑꯁꯤ ꯇꯨꯝꯕ ꯃꯇꯝꯗ ꯃꯇꯝ ꯑꯌꯥꯝꯕꯗ ꯌꯥꯝꯅ ꯃꯉꯥꯛꯅꯒꯟꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯁꯤꯗꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯅ ꯆꯥꯛ ꯆꯥꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯥꯁꯨ ꯆꯪꯁꯤꯟꯗꯨꯅ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯌꯥꯎꯔꯝꯃꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯖꯣꯡꯍꯨ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤ ꯁꯣꯞ ꯑꯃꯗ ꯂꯥꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯁꯥꯟꯅꯄꯣꯠ ꯑꯃꯗꯤ ꯁꯝꯐꯥ ꯂꯩꯕꯤꯔꯝꯃꯤ ꯁꯣꯞ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯇꯨꯔꯦꯟ ꯃꯄꯥꯟ ꯑꯃꯗ ꯂꯥꯛꯇꯨꯅ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯖꯣꯡꯍꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯁꯥꯟꯅꯄꯣꯠ ꯑꯃꯕꯨ ꯃꯆꯤꯟꯗ ꯆꯨꯞꯇꯨꯅ ꯈꯣꯡꯗꯨꯅ ꯁꯥꯟꯅꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯣꯡꯍꯨ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨꯗ ꯌꯨꯝ ꯑꯃ ꯃꯩ ꯆꯥꯛꯑꯦ ꯍꯥꯏꯗꯨꯅ ꯌꯦꯡꯁꯤꯟꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ ꯃꯥꯅ ꯂꯥꯛꯄ ꯃꯇꯝꯗ ꯄꯨꯂꯤꯁ ꯀꯌꯥꯃꯔꯣꯝ ꯑꯃꯁꯨ ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅꯅ ꯌꯧꯔꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯖꯣꯡꯍꯨꯒꯤ ꯃꯐꯝꯗ ꯅꯪ ꯉꯁꯤꯁꯨ ꯑꯃꯨꯛ ꯊꯦꯡꯂꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯑꯁꯤꯗ ꯖꯣꯡꯍꯨꯅ ꯍꯣꯏ ꯉꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯑꯗꯨ ꯃꯁꯥ ꯉꯝꯂꯛꯇꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯨꯕꯅꯤ ꯑꯗꯨꯒꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯉꯁꯤꯅ ꯑꯃꯨꯛ ꯅꯪꯒꯤ ꯅꯃꯥꯗ ꯇꯥꯏꯁꯤꯜꯂꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ
ꯑꯁꯤꯗꯒꯤ ꯃꯩ ꯆꯥꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯖꯣꯡꯍꯨꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯃꯗꯤ ꯑꯎꯕ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯈꯨꯖꯤꯟꯅ ꯈꯣꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯖꯣꯡꯍꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯥꯀꯟꯗ ꯃꯤ ꯀꯌꯥꯃꯔꯣꯝ ꯑꯃ ꯂꯦꯞꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯖꯄꯥꯅꯤꯁ ꯑꯍꯜ ꯑꯗꯨꯁꯨ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯗꯨ ꯖꯣꯡꯍꯨꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯄꯥꯅꯤꯁ ꯑꯍꯜ ꯑꯗꯨꯅꯁꯨ ꯖꯣꯡꯍꯨꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯩ ꯆꯥꯛꯂꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃꯕꯨ ꯃꯌꯥꯝꯅ ꯊꯥꯡꯗꯣꯔꯛꯂꯝꯃꯤ꯫ ꯊꯥꯡꯗꯣꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯖꯣꯡꯍꯨꯕꯨ ꯎꯕ ꯃꯇꯝꯗ ꯖꯣꯡꯍꯨꯒꯤ ꯃꯈꯨꯠꯇ ꯀꯟꯅ ꯄꯥꯏꯁꯤꯟꯗꯨꯅ ꯀꯣꯟꯁꯤꯜꯂꯒ ꯈꯨꯖꯤꯟꯅ ꯈꯣꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯖꯣꯡꯍꯨꯗꯤ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯀꯤꯒꯟꯕ ꯃꯤ ꯑꯣꯏꯕꯒ ꯃꯈꯥ ꯑꯗꯨꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯌꯥꯝꯅ ꯀꯤꯅ ꯂꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯖꯣꯡꯍꯨꯒꯤ ꯃꯇꯧ ꯑꯗꯨ ꯃꯈꯣꯏꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅꯁꯨ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯃꯆꯤꯟꯗ ꯍꯥꯏꯔꯝꯃꯤ, ꯃꯁꯤꯒꯤ ꯖꯣꯡꯍꯨ ꯍꯥꯏꯕ ꯅꯨꯄꯥ ꯑꯁꯤ ꯀꯌꯥꯗ ꯀꯤꯒꯜꯂꯤꯕꯅꯣ, ꯃꯇꯧ ꯀꯔꯝꯅ ꯄꯨꯂꯤꯁ ꯑꯣꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ꯫ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯖꯣꯡꯍꯨꯁꯨ ꯃꯌꯨꯝꯗ ꯍꯟꯗꯕꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯖꯣꯡꯍꯨ ꯑꯗꯨ ꯃꯪꯉꯒ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯉꯁꯥꯏ ꯖꯣꯡꯍꯨꯅ ꯊꯔꯣ ꯑꯣꯟꯈꯤꯕꯒꯤ ꯃꯣꯠꯂꯤꯕ ꯐꯤꯔꯣꯟ ꯑꯗꯨ ꯁꯤꯟꯇꯣꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯐꯤꯔꯣꯟ ꯄꯤꯔꯛꯏ ꯍꯥꯏꯗꯨꯅ ꯊꯤꯟꯕ ꯂꯥꯛꯑꯝꯃꯤ꯫ ꯐꯤꯔꯣꯟ ꯑꯗꯨ ꯊꯅꯝꯂꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯖꯣꯡꯍꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯊꯣꯡꯖꯤꯟ ꯃꯄꯥꯟ ꯑꯗꯨꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯃꯥꯅ ꯁ꯭ꯇꯣꯔꯗꯒꯤ ꯂꯩꯕꯤꯈꯤꯕ ꯃꯆꯥꯅꯨꯄꯤꯒꯤ ꯁꯝꯐꯥ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯁꯝꯐꯥ ꯑꯗꯨ ꯈꯨꯟꯀꯠꯇꯨꯅ ꯖꯣꯡꯍꯨꯅ ꯃꯆꯤꯟꯗ ꯍꯥꯏꯔꯝꯃꯤ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯀꯌꯥꯗ ꯃꯄꯣꯠ ꯆꯦꯛꯁꯤꯟꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯖꯣꯡꯍꯨ ꯃꯥꯒꯤ ꯋꯥꯈꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯈꯜꯂꯛꯂꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯉꯁꯥꯏ ꯌꯨꯝ ꯃꯩ ꯆꯥꯛꯂꯤꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨ ꯅꯍꯥꯟ ꯃꯩ ꯃꯨꯠꯄ ꯃꯇꯝꯗ ꯁ꯭ꯇꯦꯁꯟ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯝꯕ ꯅꯨꯄꯤ ꯑꯗꯨ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ꯫ ꯑꯁꯤꯗꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅꯁꯨ ꯍꯣꯏꯅꯦ, ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯥꯜꯂꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯈꯣꯏꯅꯁꯨ ꯈꯜꯂꯝꯃꯤ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯈꯔꯕꯨꯗꯤ ꯁꯣꯏꯗꯅ ꯊꯣꯛꯑꯦ ꯍꯥꯏꯕ ꯑꯁꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯉꯟꯕ ꯑꯌꯨꯛ ꯑꯃꯗ ꯅꯨꯄꯥ ꯑꯃ ꯕꯥꯏꯛ ꯊꯧꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯥꯅ ꯂꯥꯛꯂꯤꯕ ꯑꯗꯨꯒꯤ ꯂꯝꯕꯤꯗ ꯅꯨꯄꯤ ꯑꯃ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯖꯣꯡꯍꯨ ꯍꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯁꯤꯔꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯦꯡꯁꯤꯟꯅꯕꯒꯤꯗꯃꯛ ꯂꯥꯛꯑꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯗꯤꯇꯦꯛꯇꯤꯚ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯗꯤꯇꯦꯛꯇꯤꯚ ꯑꯗꯨꯅ ꯖꯣꯡꯍꯨꯒꯤ ꯃꯐꯝꯗ ꯐꯣꯇꯣ ꯈꯔꯕꯨ ꯎꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯃꯐꯝ ꯑꯁꯤꯗ ꯁꯤꯔꯝꯂꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯂꯣꯏꯅ ꯊꯥꯡꯅ ꯂꯣꯏꯅ ꯂꯦꯟꯗꯨꯅ ꯍꯥꯠꯂꯝꯃꯦ꯫ ꯑꯗꯨꯒ ꯁꯤꯔꯝꯂꯤꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯃꯊꯟꯗ ꯊꯧꯔꯤ ꯌꯥꯟꯖꯗꯨꯅ ꯁꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯅ ꯃꯊꯟꯗ ꯂꯣꯏꯅ ꯁꯤꯖꯔꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯖꯣꯡꯍꯨ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨꯒ ꯁꯤꯔꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯣꯡꯒꯥꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯒꯤ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯃꯤꯁꯤ ꯆꯥꯗꯅ ꯂꯣꯏꯅ ꯁꯤꯔꯛꯂꯤꯕꯅꯣ? ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯖꯄꯥꯅꯤꯁ ꯑꯍꯜ ꯑꯗꯨꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯁꯣꯏꯗꯅ ꯆꯨꯝꯂꯝꯒꯗꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯈꯣই ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯅꯥꯀꯟꯗ ꯋꯥꯈꯟ ꯆꯣꯏꯔꯕꯤ ꯃꯥꯟꯕ ꯐꯤ ꯑꯉꯧꯕ ꯁꯦꯠꯄ ꯅꯨꯄꯤ ꯑꯃꯅ ꯃꯈꯣꯏ ꯑꯅꯤꯗ ꯅꯨꯡꯅ ꯊꯣꯝꯂꯛꯂꯝꯃꯤ꯫ ꯖꯣꯡꯍꯨꯅꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯐꯝꯗ ꯅꯨꯡꯅ ꯊꯣꯝꯂꯛꯀꯅꯨ ꯍꯥꯏꯕꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯔꯝꯗꯦ꯫ ꯑꯁꯤꯗꯒꯤ ꯖꯣꯡꯍꯨꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯅꯪ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯣ, ꯑꯗꯨꯒ ꯀꯔꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠꯁꯤꯡ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯜꯂꯝꯃꯣ ꯍꯥꯏꯗꯨꯅ ꯊꯥꯈꯤꯔꯝꯃꯤ꯫ ꯖꯣꯡꯍꯨꯒꯤ ꯃꯅꯥꯛꯇ ꯐꯤ ꯑꯉꯧꯕ ꯁꯦꯠꯄ ꯅꯨꯄꯤ ꯑꯗꯨꯁꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯖꯣꯡꯍꯨꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, ꯀꯀꯥ, ꯃꯐꯝ ꯑꯁꯤꯗ ꯁꯤꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯖꯣꯡꯍꯨ ꯌꯥꯝꯅ ꯉꯛꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯐꯝꯗ ꯅꯪꯗꯤ ꯀꯔꯝꯅ ꯎꯔꯤꯕꯅꯣ? ꯅꯨꯄꯤ ꯑꯗꯨꯅ ꯁꯤꯔꯤꯕ ꯅꯤꯅꯦ ꯑꯗꯨꯅ ꯑꯩꯒꯤ ꯏꯐꯝꯗ ꯍꯥꯏꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯁꯤꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯝꯕꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯖꯄꯥꯅꯤꯁ ꯑꯍꯜ ꯑꯗꯨꯅ ꯂꯥꯏ ꯐꯠꯇꯕ ꯀꯌꯥ ꯑꯃꯕꯨ ꯊꯥꯖꯤꯜꯂꯛꯏ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯔꯛꯇꯨꯅ ꯃꯁꯥ ꯄꯨꯝꯕ ꯐꯨꯔꯤ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯃꯊꯪ ꯌꯥꯝꯅ ꯇꯝꯊꯤꯅ ꯅꯥꯕ ꯍꯧꯔꯛꯏ ꯍꯥꯏꯔꯝꯃꯤ꯫ ꯖꯣꯡꯍꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯅꯪꯗꯤ ꯖꯄꯥꯅꯤꯁ ꯑꯍꯜ ꯑꯗꯨ ꯎꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅꯁꯨ ꯍꯣꯏ ꯑꯩꯗꯤ ꯎꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯀꯥꯗꯤ ꯎꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯖꯣꯡꯍꯨꯅꯁꯨ ꯍꯣꯏ ꯑꯩꯁꯨ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯎꯈ꯭ꯔꯦ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯖꯣꯡꯍꯨꯒꯤ ꯃꯐꯝꯗ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯀꯥ ꯅꯪ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ, ꯃꯊꯪꯒꯤ ꯇꯥꯔꯒꯦꯠ ꯑꯁꯤ ꯅꯪꯒꯤ ꯏꯃꯨꯡ ꯑꯃꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯖꯣꯡꯍꯨ ꯑꯗꯨ ꯅꯥꯀꯟꯗ ꯂꯩꯊꯣꯛꯇꯨꯅ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨꯗ ꯀꯣꯜ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯑꯣ, ꯏꯕꯤꯗꯦꯟꯁ ꯑꯣꯏꯕ ꯌꯥꯕ ꯋꯥ ꯈꯔ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ꯫
ꯑꯀꯣꯏꯕ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯖꯣꯡꯍꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯎꯕ ꯐꯪꯂꯝꯗꯦ꯫ ꯑꯁꯤꯗꯒꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯣꯡꯍꯨ ꯑꯗꯨ ꯑꯃꯨꯛ ꯃꯪ ꯐꯠꯇꯕ ꯑꯃ ꯃꯪꯗꯨꯅ ꯃꯉꯥꯛꯅꯔꯝꯃꯤ꯫ ꯖꯣꯡꯍꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯐꯥꯔꯃꯥꯁꯤꯗ ꯆꯠꯂꯨꯕꯗꯒꯤ ꯍꯤꯗꯥꯛ ꯈꯔꯕꯨ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯖꯣꯡꯍꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯐꯝꯗ ꯀꯅꯥ ꯅꯥꯔꯒꯦ ꯅꯪꯅ ꯍꯤꯗꯥꯛ ꯂꯩꯔꯨꯔꯤꯁꯦ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯖꯣꯡꯍꯨꯒꯤ ꯅꯨꯄꯤꯅ ꯏꯆꯥꯅꯨꯄꯤ ꯅꯥꯔꯦ, ꯃꯍꯥꯛ ꯉꯁꯤꯗꯤ ꯁ꯭ꯀꯨꯜꯁꯨ ꯆꯠꯇ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯖꯣꯡꯍꯨꯅꯁꯨ ꯃꯆꯥꯅꯨꯄꯤꯅ ꯅꯥꯔꯤꯕ ꯑꯗꯨ ꯌꯦꯡꯉꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯐꯦꯚꯔ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯖꯣꯡꯍꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯐꯝꯗ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯁꯤꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯃꯊꯛ ꯑꯗꯨꯗ ꯍꯧꯗꯣꯡ ꯑꯅꯤ ꯌꯥꯝꯅ ꯀꯟꯅ ꯆꯤꯛꯅꯔꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯖꯣꯡꯍꯨ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒ ꯇꯧꯗꯨꯅ ꯉꯁꯥꯏ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯎꯈꯤꯕ ꯁꯥ ꯇꯥꯟꯕ ꯆꯠꯂꯨꯏ ꯍꯥꯏꯕ ꯅꯨꯄꯥ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯖꯣꯡꯍꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯅꯪꯅ ꯁꯥ ꯇꯥꯟꯕ ꯆꯠꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯀꯔꯤ ꯀꯔꯤꯕꯨ ꯊꯦꯡꯅꯔꯛꯈꯤꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯖꯣꯡꯍꯨꯒꯤ ꯃꯐꯝꯗ ꯃꯥꯅ ꯎꯔꯛꯈꯤꯕ ꯄꯨꯝꯕ ꯂꯣꯏꯅ ꯇꯝꯃꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯑꯩ ꯖꯪꯒꯜꯗ ꯑꯃꯨꯛ ꯍꯟꯅ ꯁꯥ ꯇꯥꯟꯕ ꯆꯠꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯖꯣꯡꯍꯨ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨꯒ ꯇꯧꯗꯨꯅ ꯃꯥꯅ ꯖꯄꯥꯅꯤꯁ ꯑꯍꯜ ꯑꯗꯨꯕꯨ ꯊꯦꯡꯅꯔꯛꯏ ꯍꯥꯏꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯆꯤꯡ ꯑꯗꯨ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯁꯖꯤ ꯃꯁꯥ ꯇꯪꯈꯥꯏ ꯑꯃ ꯌꯥꯎꯗꯕ ꯑꯃꯁꯨ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯃꯈꯣꯏꯅ ꯎꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯁꯥꯗꯥꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯖꯣꯡꯍꯨꯒꯤ ꯃꯐꯝꯗ ꯃꯐꯝ ꯑꯁꯤꯗꯅꯤ ꯖꯄꯥꯅꯤꯁ ꯑꯍꯜ ꯑꯗꯨꯅ ꯄꯥꯛꯊꯗꯨꯅ ꯁꯥ ꯆꯥꯗꯨꯅ ꯂꯩꯔꯝꯕꯗꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯁꯨ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯖꯣꯡꯍꯨꯒꯤ ꯃꯐꯝꯗ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯆꯪꯕ ꯉꯝꯂꯔꯣꯏ, ꯑꯩꯗꯤ ꯌꯨꯝꯗ ꯆꯠꯆꯔꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯁꯤꯗ ꯖꯣꯡꯍꯨꯅꯁꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯥꯗꯨꯅ ꯖꯄꯥꯅꯤꯁ ꯑꯍꯜ ꯑꯗꯨꯒꯤ ꯃꯌꯨꯝ ꯐꯥꯎꯕꯗꯗꯤ ꯆꯠꯂꯨꯈꯤꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒ ꯖꯣꯡꯍꯨꯒ ꯃꯨꯛꯅꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯁꯣꯏꯕꯗꯒꯤ ꯅꯥꯟꯊꯗꯨꯅ ꯃꯈꯥꯗ ꯎꯞꯁꯟꯗꯨꯅ ꯇꯥꯈꯤꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯖꯣꯡꯍꯨ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯃꯈꯣꯏ ꯑꯅꯤꯁꯨ ꯄꯥꯈꯠꯄ ꯐꯥꯎꯔꯝꯃꯤ꯫ ꯁꯥꯗꯥꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯥꯕꯨ ꯆꯤꯡꯈꯠꯄꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯂꯣꯏꯅ ꯇꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯒꯤ ꯏꯐꯝꯗ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ? ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯪꯕ ꯉꯝꯃꯔꯣꯏ ꯍꯥꯏꯔꯗꯤ ꯉꯝꯃꯔꯣꯏꯗꯕꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯅ ꯆꯪꯒꯦ ꯍꯥꯏꯔꯕꯁꯨ ꯅꯈꯣꯏ ꯈꯛꯇꯃꯛ ꯑꯗꯨꯝ ꯆꯪꯉꯨꯆꯣ, ꯑꯩꯕꯨ ꯑꯃꯨꯛ ꯆꯦꯟꯅꯍꯟꯕꯤꯔꯛꯑꯅꯨ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯐꯝ ꯑꯗꯨꯗ ꯕ꯭ꯔꯖ ꯑꯃ ꯇꯥꯔꯛꯇꯨꯅ ꯁꯥꯗꯥꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯥꯗ ꯇꯥꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯦꯛꯊꯗꯨꯅ ꯇꯥꯈꯤꯔꯝꯃꯤ꯫ ꯖꯣꯡꯍꯨ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨꯅ ꯇꯧꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛ ꯄꯨꯈꯠꯄꯤꯔꯛꯂꯝꯃꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯈꯠꯂꯛꯂꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯈꯤꯕꯅ ꯑꯣꯛꯁꯤꯖꯦꯟ ꯊꯥꯖꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯖꯣꯡꯍꯨ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯗꯣꯛꯇꯔ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯥꯛꯅꯕꯒꯤꯗꯃꯛ ꯍꯥꯊꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯖꯣꯡꯍꯨ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯉꯁꯥꯏ ꯐꯤꯂꯝꯒꯤ ꯑꯍꯧꯕꯗ ꯑꯩꯈꯣꯏꯅ ꯎꯈꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯕꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯂꯝꯕ ꯅꯨꯄꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯇꯝꯊꯤꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯕꯒꯨꯝ ꯃꯁꯥ ꯄꯨꯝꯕ ꯂꯣꯏꯅ ꯄꯣꯛꯊꯣꯛꯇꯨꯅ ꯅꯔꯁꯁꯤꯡ ꯑꯗꯨꯅ ꯐꯥꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯥ ꯑꯗꯨ ꯊꯦꯛꯇꯣꯛꯇꯨꯅ ꯌꯥꯝꯅ ꯑꯋꯥꯕ ꯆꯩꯅꯥ ꯑꯃꯁꯨ ꯈꯥꯡꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯗꯨꯁꯨ ꯑꯉꯧꯕ ꯉꯥꯛꯇ ꯑꯣꯟꯈꯠꯇꯨꯅ ꯌꯥꯝꯅ ꯍꯩꯅꯗꯕ ꯁꯛꯐꯝ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯃꯁꯥ ꯑꯗꯨ ꯊꯦꯛꯇꯣꯛꯄ ꯃꯇꯝꯗ ꯃꯊꯕꯥꯛꯀꯤ ꯁꯔꯨ ꯑꯗꯨ ꯇꯦꯛꯇꯨꯅ ꯃꯌꯥꯗꯒꯤ ꯏ ꯑꯣꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯤꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯖꯣꯡꯍꯨ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯃꯈꯣꯏ ꯑꯅꯤꯗꯨꯗꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗꯒꯤ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯖꯣꯡꯍꯨ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯃꯈꯣꯏ ꯑꯅꯤ ꯔꯦꯁꯇꯨꯔꯦꯟ ꯑꯃꯗ ꯆꯪꯗꯨꯅ ꯁꯥ ꯑꯌꯥꯏꯕ ꯈꯔꯒ ꯌꯨꯒ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯈꯨꯡꯒꯪ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕ ꯑꯃꯗꯤ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯔꯛꯇꯨꯅ ꯃꯤꯑꯣꯏꯁꯤꯡꯕꯨ ꯃꯊꯪ ꯁꯤꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯀꯌꯥ ꯃꯔꯣꯝ ꯑꯃ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯖꯣꯡꯍꯨꯒꯤ ꯃꯆꯥꯅꯨꯄꯤ ꯍꯤꯌꯣꯖꯤꯟ ꯇꯨꯝꯂꯝꯕꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯖꯣꯡꯍꯨꯁꯨ ꯃꯆꯥꯅꯨꯄꯤꯅ ꯂꯥꯎꯔꯛꯈꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯍꯤꯌꯣꯖꯤꯟ ꯑꯗꯨ ꯃꯁꯥ ꯑꯗꯨ ꯊꯦꯛꯇꯣꯛꯇꯨꯅ ꯃꯈꯨꯠ ꯑꯗꯨ ꯀꯟꯅ ꯇꯥꯁꯟꯗꯨꯅ ꯃꯃꯤꯠ ꯃꯅꯥ ꯉꯣꯔꯣꯡ ꯑꯣꯟꯈꯠꯂꯒ ꯂꯥꯎꯔꯒ ꯂꯩꯔꯝꯃꯤ꯫
asumna machanupina thekpa lawba tawduna leiramba asi yongyuna uba matamda changshinduna machanupibu chena konsanbirami aduga machanupibu thembirami aduga machanupigi mafamda kari tawrage haiduna hangba matamda hiyojin adu kappaga mapagi mafamda hairai aikhoigi thong asi kanagumba amana namkhaiduna manungda changakadobagi tawre ai yamna kijaye haiduna hairami asidagi machanupi adubu karisu tawroi haiduna themjanbiraba matungda phajana tumthahalami mathanggi nongalakpa matamda jonghu adu haugalактuna mapanda machanupibu thiraklami hiyojin adudi magi mama amadi nupi makhoi ahum chak chaminaduna leirami adubu yamna ngaklibadi magi machanupi hiyojin adudi numit kyani ama kari amata charaktribagi mawongda mafam aduda nga mayam amabu hingna susaduna leirami tawramliba asida upai leitraduna magi nupi amadi mamasu yengduna leirami jonghuna machanupigi manakta changsanduna masa adu kari tawrabage haiduna hangba matamda hiyojin adudi mapana hangliba adu kari amata khumla amde aduga yamna ngaklibadi magi machanupi hiyojin asi nga chaw haiba yadaba angang amani adubu ngasidi ma nga asi yamna pamna karigumba pot amatabu charaktribagi mawongda yamna pamna chaduna leiribani jonghugi mamana machanupa adubu nakal adomda kauthoktuna machanupagi mafamda hairami hiyojin asi lai phattaba ongnaba mali aduna phajana yengthoktrabadi afaba oiroi hairami jonghugi mamana makhatana machanupagi mafamda hairai ngarang ahing hiyojin laukhiba adusu ai loina tai magi mawong adu lai phattaba ama ubagi mawongni maram asina maiba ama kauduna yamna thuna yengthoktaba yararoi aduna ai nakanda leiriba ahal asida ai hangake aduga amuktang phajana yengthoksi hairami jonghu su kari tawgadabano tawpham khangraduna mamana hairiba aduda hoi haiduna khumami aduga mathangi sinda jonghu amadi magi marup aduga tawduna Japanese lon phajana khangba nupa amabu puduna Japanese ahal aduna leiriba mafam aduda poraklami Japanese ahal aduna leiriba yum madudi jangangi mayaida yamna sukpa mafam amada yum macha ama saduna leirami aduga yum adugi mamangdasu huijaw ama punduna leirami adubu Japanese ahal adudi leibagi mami makhoina uramde yum adusu solonduna leirami asidagi yongu amadi magi marup makhoi adina tawduna mafam aduda loliba so adubu nung amana thomduna thugairami aduga yum adugi manungda kari kari leige haiduna asum changduna koina yenglakpa matamda jongugi mamanaba aduna ka amada kendan mayam ama thanduna leiriba adu urami asidagi thong adu hangdoktuna mana changlaklaga yengba matamdadi mafam aduda photo kaya marom amasu thetuna leirami mafam asida thelamliba photo sing asi khungang asida sikriba mioi sing adugi photo ngaktani aduga mafam asida sikriba mioi sing adugi chelamba phiron kaya marom amasu mafam aduda paiduna leirami aduga mafam aduda lai kaya marom ama khoirambagi mawongda leiramba adu uba matamda jongugi mamanaba adudi mangduna lepaga yengduna leirami Japanese ahal adugi pulliba hui adu nanthoraktuna Japanese maron khangba nupa amadi jongugi mafamda attack tawnabagi damak koitan tanaraklami adubu mafam aduda leiramba pot amana thomduna hui adubu kihallami asumna leiringai matam aduda Japanese ahal adusu magi yum aduda halaklami Japanese ahal adu halakpa adu uba matamda jongu amadi Japanese maron khangba nupa adu yamna pakhatlami hui aduna tanarakpa aduda makhoigi yum adusu akai atoi khara thokhrabani jonguna magi mamanaba adubu Japanese ahal adu lakle haiduna mafam adudagi kauthoami aduga Japanese ahal adudi thongjin mapan aduda makhoi ahumbu munna yengduna leptuna leirami Japanese ahal adu uba matamda jongudi yamna kirami Japanese ahal adugi thong adusu huina tanarakpa adu kanjanabagi damak khonaba matamda akai atoi khara thokhrabani asumna tawduna makhoi ahum adu Japanese ahal adugi mafamda karigumba wa amata hangba ngamdabi mafam adudagi adum gari adu thauduna thoklaklambi makhoi ahumna lambi aduda adum lakpa matamda jonghugi mamanaba adudi adumak mangduna fammaga leirami mamanaba aduna mangaga famliba adu uba matamda jonghuna magi marup adugi mafamda kari tawrabage nangna ngasaidagi mangduna adumak leiribado hairami jonghugi mamanaba aduna jonghugi mafamda mafam asida leiriba Japanese ahal asi mihatpa nupa adu oiramle mafam aduda khungang asigi sikriba mioi sing adugi photo amadi makhoina selamba dress sing adu mafam aduda loina leirame
ꯑꯗꯨꯒ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒꯤ ꯈꯣꯡꯎꯞ ꯅꯥꯝꯃꯁꯨ ꯃꯐꯝ ꯑꯗꯨꯗ ꯅꯆꯥꯅꯨꯄꯤꯒꯤ ꯃꯃꯤꯡ ꯑꯗꯨ ꯊꯥꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯗꯨꯅ ꯖꯣꯡꯍꯨꯒꯤ ꯃꯐꯝꯗ ꯈꯣꯡꯎꯞ ꯑꯗꯨ ꯎꯠꯂꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯈꯣꯡꯎꯞ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯖꯣꯡꯍꯨꯗꯤ ꯁꯣꯛ ꯆꯠꯂꯝꯃꯤ꯫ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯒꯤ ꯈꯣꯡꯎꯞ ꯅꯥꯝꯃ ꯑꯗꯨ ꯄꯥꯏꯗꯨꯅ ꯅꯣꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯇꯨꯅ ꯖꯣꯡꯍꯨ ꯑꯗꯨ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯖꯣꯡꯍꯨꯅ ꯃꯌꯨꯝꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤ ꯍꯤꯌꯣꯖꯤꯟꯕꯨ ꯊꯤꯔꯛꯂꯝꯃꯤ꯫ ꯍꯤꯌꯣꯖꯤꯟ ꯑꯗꯨꯗꯤ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯖꯣꯡꯍꯨꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯃꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯈꯣꯡꯎꯞ ꯑꯗꯨ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯝꯗꯨꯅ ꯖꯣꯡꯍꯨꯅ ꯃꯆꯥꯅꯨꯄꯤ ꯍꯤꯌꯣꯖꯤꯟꯒꯤ ꯃꯐꯝꯗ ꯍꯪꯉꯝꯃꯤ, ꯅꯪꯒꯤ ꯈꯣꯡꯎꯞ ꯃꯥꯡꯕ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯍꯤꯌꯣꯖꯤꯟꯁꯨ ꯃꯥꯒꯤ ꯈꯣꯡꯎꯞ ꯑꯗꯨ ꯃꯥꯡꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯨꯝꯃꯛꯏ꯫ ꯖꯣꯡꯍꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯐꯝꯗ ꯈꯣꯡꯎꯞ ꯑꯗꯨ ꯎꯠꯇꯨꯅ ꯃꯁꯤ ꯅꯪꯒꯤ ꯈꯣꯡꯎꯞ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯈꯣꯡꯎꯞ ꯑꯁꯤꯗ ꯏꯔꯤꯕ ꯍꯦꯟꯔꯥꯏꯇꯤꯡ ꯑꯁꯤꯁꯨ ꯅꯪꯒꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯤꯌꯣꯖꯤꯟꯗꯤ ꯃꯄꯥꯅ ꯍꯪꯂꯤꯕ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯈꯨꯝꯗꯕꯤ ꯑꯗꯨꯃꯛ ꯇꯤꯚꯤ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯣꯡꯍꯨꯅ ꯃꯈꯥ ꯇꯥꯅ ꯍꯤꯌꯣꯖꯤꯟꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯖꯄꯥꯅꯤꯁ ꯑꯍꯜ ꯑꯗꯨ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯃꯄꯥꯅ ꯍꯪꯂꯤꯕ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯈꯨꯝꯗꯕꯤꯗ ꯈꯪꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯀꯣꯛ ꯑꯗꯨ ꯈꯛꯇꯃꯛ ꯅꯣꯝꯃꯝꯃꯤ꯫ ꯖꯣꯡꯍꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯐꯝꯗ ꯑꯗꯨꯗꯤ ꯍꯥꯏꯌꯣ ꯅꯈꯣꯏ ꯑꯅꯤ ꯃꯐꯝ ꯀꯗꯥꯏꯗ ꯊꯦꯡꯅꯕꯅꯣ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯍꯤꯌꯣꯖꯤꯟꯗꯤ ꯃꯄꯥꯅ ꯍꯪꯂꯤꯕ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯈꯨꯝꯗꯕꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯖꯣꯡꯍꯨꯅ ꯃꯈꯥ ꯇꯥꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏ ꯑꯅꯤ ꯃꯐꯝ ꯀꯗꯥꯏꯗ ꯊꯦꯡꯅꯔꯒ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯪꯉꯝꯃꯤ꯫ ꯍꯤꯌꯣꯖꯤꯟꯅ ꯃꯄꯥꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯂꯛꯂꯒ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯃꯔꯝ ꯑꯗꯨ ꯍꯪꯂꯤꯕꯗꯤ ꯍꯥꯏꯔꯝꯃꯤ꯫ ꯖꯣꯡꯍꯨꯅꯁꯨ ꯑꯩꯁꯦ ꯄꯨꯂꯤꯁ ꯑꯃꯅꯤ, ꯑꯗꯨꯅ ꯅꯪ ꯄꯄꯥꯒꯤ ꯃꯐꯝꯗ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯌꯣ, ꯅꯪꯅ ꯑꯣꯏꯗꯕ ꯍꯥꯏꯔꯕꯁꯨ ꯑꯩꯗꯤ ꯄꯨꯂꯤꯁ ꯑꯃꯅꯤꯅ ꯂꯣꯏꯅ ꯈꯪꯒꯗꯣꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯍꯤꯌꯣꯖꯤꯟ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯄꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯏꯐꯝꯗ ꯅꯪꯅ ꯖꯄꯥꯅꯤꯁ ꯑꯍꯜ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯑꯗꯨ ꯍꯪꯕꯒꯤ ꯃꯔꯝ ꯀꯔꯤ ꯗꯔꯀꯥꯔ ꯂꯩꯒꯦ? ꯅꯪꯒꯤ ꯅꯊꯧ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯗꯨꯗ ꯅꯪꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯂꯩꯌꯨ꯫ ꯑꯗꯨꯒ ꯑꯩꯅ ꯑꯩꯈꯣꯏ ꯑꯅꯤ ꯁꯥꯟꯅꯕꯒꯤ ꯋꯥꯔꯤ ꯑꯃꯗꯤ ꯀꯗꯥꯏꯗ ꯊꯦꯡꯅꯕ ꯍꯥꯏꯕ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯗꯔꯀꯥꯔ ꯇꯥꯗꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯄꯥꯒꯤ ꯃꯐꯝꯗ ꯃꯆꯤꯟ ꯊꯤꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯌꯣꯡꯍꯨꯁꯨ ꯑꯉꯛꯄ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯖꯣꯡꯍꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯇꯣꯔꯆ ꯂꯥꯏꯠ ꯑꯃ ꯄꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯅꯣꯠꯕꯨꯛꯁꯤꯡ ꯑꯗꯨꯕꯨ ꯆꯦꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝ ꯅꯣꯠꯕꯨꯛꯁꯤꯡ ꯑꯗꯨ ꯆꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯇꯝꯊꯤꯕ ꯍꯤꯡꯆꯥꯕ ꯑꯃꯒꯤ ꯗ꯭ꯔꯣꯌꯤꯡ ꯑꯃꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯅꯣꯠꯕꯨꯛ ꯑꯗꯨꯗ ꯌꯦꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯣꯏ ꯑꯗꯨꯗꯁꯨ ꯃꯍꯨꯠ ꯀꯌꯥꯃꯔꯣꯝ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯖꯣꯡꯍꯨ ꯃꯁꯥꯗ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯗꯨ ꯍꯥꯏꯒꯠꯇꯨꯅ ꯀꯔꯤ ꯃꯁꯥꯗ ꯑꯁꯣꯛꯄ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯉꯁꯥꯏ ꯐꯤꯂꯝꯒꯤ ꯑꯍꯧꯕꯗ ꯑꯩꯈꯣꯏꯅ ꯎꯈꯤꯕ ꯃꯔꯨꯝ ꯁꯧꯗꯨꯅ ꯏꯟꯐꯦꯛꯁꯟ ꯊꯣꯛꯄꯒꯤ ꯃꯑꯣꯡꯗ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯆꯥꯅꯨꯄꯤꯒꯤ ꯍꯛꯆꯥꯡꯗꯁꯨ ꯂꯩꯔꯝꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯖꯣꯡꯍꯨꯅ ꯑꯃꯨꯛ ꯃꯆꯥꯅꯨꯄꯤꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯍꯤꯌꯣꯖꯤꯟ ꯑꯗꯨꯗꯤ ꯃꯃꯤꯠ ꯄꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥꯗ ꯌꯥꯝꯅ ꯁꯥꯎꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯅꯆꯥꯅꯨꯄꯤꯅ ꯇꯨꯝꯂꯤꯉꯩꯗ ꯅꯆꯥꯅꯨꯄꯤꯒꯤ ꯐꯨꯔꯤꯠ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯣꯡꯍꯨꯅꯗꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯊꯦꯝꯖꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯌꯣꯡꯍꯨ ꯑꯗꯨ ꯃꯄꯥꯟꯗ ꯃꯪꯉꯗꯨꯅ ꯃꯊꯥ ꯌꯥꯝꯅ ꯁꯥꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯤꯌꯣꯖꯤꯟ ꯑꯗꯨꯗꯤ ꯃꯕꯣꯛꯅ ꯀꯣꯟꯕꯤꯗꯨꯅ ꯊꯦꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯖꯣꯡꯍꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯐꯝꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯍꯤꯌꯣꯖꯤꯟꯅ ꯌꯥꯝꯅ ꯁꯥꯎꯅ ꯖꯣꯡꯍꯨꯒꯤ ꯃꯐꯝꯗ ꯅꯪꯒꯤ ꯅꯃꯤꯠ ꯑꯗꯨ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯀꯅꯨ, ꯅꯪꯒꯤ ꯅꯁꯛ ꯑꯗꯨ ꯑꯩꯅ ꯁꯨꯡꯌꯦꯡ ꯌꯦꯡꯅꯤꯡꯗꯦ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯦꯟꯖꯜꯂꯛꯂꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ, ꯅꯈꯣꯏ ꯄꯨꯝꯕ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯃꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯃꯊꯥ ꯀꯌꯥꯃꯔꯣꯝ ꯑꯃ ꯁꯥꯔꯝꯃꯤ꯫ ꯖꯣꯡꯍꯨ ꯑꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯟ ꯑꯗꯨꯗ ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯆꯤꯡꯗꯨꯅ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯃꯥ ꯑꯗꯨ ꯖꯣꯡꯍꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯖꯣꯡꯍꯨꯒꯤ ꯃꯃꯥꯅ ꯖꯣꯡꯍꯨꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, ꯑꯩꯅ ꯃꯥꯏꯕꯒꯁꯨ unnarabani, ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯄꯣꯁꯦꯝ ꯖꯥꯗꯨ ꯀꯌꯥꯃꯔꯣꯝ ꯑꯃ ꯇꯧꯁꯤꯟꯗꯨꯅ ꯂꯩꯔꯦ, ꯃꯔꯝ ꯑꯁꯤꯅ ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯇ꯭ꯔꯕꯗꯤ ꯌꯨꯝ ꯑꯁꯤꯗ ꯑꯁꯤ ꯑꯅꯥ ꯈꯔꯗꯤ ꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯖꯣꯡꯍꯨ ꯌꯥꯝꯅ ꯁꯥꯎꯅ ꯖꯄꯥꯅꯤꯁ ꯃꯔꯣꯟ ꯈꯪꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯖꯄꯥꯅꯤꯁ ꯑꯍꯜ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯖꯄꯥꯅꯤꯁ ꯑꯍꯜ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯄꯥꯁꯄꯣꯔꯠ ꯑꯗꯨꯕꯨ ꯆꯦꯛ ꯇꯧꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛ ꯁꯥꯎꯊ ꯀꯣꯔꯤꯌꯥ ꯑꯁꯤꯗ ꯖꯄꯥꯟꯗꯒꯤ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅꯅꯤ꯫ ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯒꯤ ꯃꯐꯝꯗ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯍꯜ ꯑꯗꯨꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯝ ꯀꯣꯏꯕ ꯂꯥꯛꯄꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯖꯣꯡꯍꯨꯅ
ahal adugi mayum manung aduda sangduna ngarang thetlawi hairiba photosing adu yengba matamdadi mafam aduda thelamba photosing adudi loina sengdoktuna kari amata thetabi leirami asidagi amuk jonghuna mapanda tholaktuna ahal adugi mafamda nangi yum masida thelamba photosing adudi nang kadaida thamkhre haiduna hangami asidagi ahal aduna mafam asida thelamba photosing adudi aina loina mai thadokkhre hairami aduga amuk jonghuna makhatana hairi nangna mafam asida kari maramgi damak laklibano haiba ai loina khangi aduna nang numit humnigi manungda mafam asidagi chatrabadi aina nangbo hatokani haiduna hairami aduga amuksu yamna sauna ahal adugi mafamda hairami mafam asida kari maramgi damak aigi isanupigi khungup asi leiramlibano aduga nangna aigi isanupigi mafamda kari tawi haiba nang yamna thuna sengna hairo aduga nangna tawriba khudingmak aina su loina khanglabani maram asina nang yamna thuna mafam asi thadoktuna chatkhro jonghuna hairiba wasing aduda nupa adudi kari amata khumdabi thawasadabi adumak leptuna leirami nupa adugi mataw aduda jonghu yamna sawraduna mafam aduda leiramba singjang amabu paiduna nupa adugi mafamda hairami nangna khaliba asi aina nangi nafamda karisu tawwa ngamlaroi sira ai asi mafam asida pokpani nangna leiriba mafam asi aigi lamni aduna aina nangbu mafam asida hatokpasu ngammi haiduna singjang adu paiduna ahal adugi yum adubu thomgaiba horaklami ahal adugi hui adusu mafam aduda changlaktuna jonghugi mafamda attack tawbagi makhol adu tarami aduga amuksu singjang aduna hui adugi mafamda thombagi makhon kaya amasu tarami adubu Japanese ahal adudi adumak mapanda leptuna leirami ngaihaki matungda jonghuna hui adubu hatpa loiraba matung yum adudagi mapanda thoklaklami jonghugi masa adusu hui aduna chikpa khotpa tawbagi ihing na hing kaya marom amasu taduna leirami aduga jonghuna Japanese ahal adugi mafamda yamna sauna hairi haujikti nang aina kari tawba ngammi haibadu uraba natra karigumba nangna numit humnigi manungda yum asi thadoktuna chatrabadi nangi hui asina siriba asigumna nangsu soidana sigani haiduna ahal adugi mafamda hairamlaba matungda mafam adudagi yamna sauna gari adu thauduna laami hiojin adu mamana hospital da poraktuna doctor amada yengduna leirami hiojingi mabuktasu ising handuna ngangsang ngangduna leiramlibani doctor aduna hiojingi mamagi mafamda angang asi asumna narakpa kayam kuire haiduna hanga ami hiojingi mamana su kuidri numit nini humni khaktamak ngairi hairami asumna tawduna makhoi hiojingi mama amadi yonghu makhoi ani kar manungda wari sanaduna leirami yonghuna magi nupigi mafamda doctor na kari hairi haiduna hangba matamda jonghugi nupina yonghugi mafamda mangonda nariba leina asi karino haiba chapchana khangdri khungang asida narakliba leina mipum khudimakta nariba asiga chapmanei haiduna doctor na hairi haiduna khumami Japanese ahal adusu numidangi matam maduda magi mayum mamang aduda phamduna ungaga leirami aduga yum manung aduda magi hui asiba adusu uche kaya marom amana chaduna leirami mathangi nongalakpa matamda yonghu adu tumduna leiringai magi yumgi mapan aduda nupi amana yamna kana laubagi makhol adu tabadagi mahak phuklauna hogalakpa aduda makhong adu thangduna chatpa ngamlamde aduga mapan aduda magi gate aduda sa asiba ama mabuk lengkhaiduna yanduna leiramliba adu jonghugi nupi amadi magi mamana thengnaraklami jonghuna hogalakpa matamda magi makhong adu chatpa yakhidaba aduda magi nupi amadi mamana tawduna hospital da poraktuna jonghu adubu yengduna leirami matam aduda jonghuna magi mamada magi machanupi hiojin adudi kadaida thaname haiduna hangai asida jonghugi mamana aikhoigi yumgi nakangi nane aduga puna leihobani haiduna hairi jonghuna yamna pakhatna kari maramgi damak angang adu mathanda thadoktuna thanamlibano haiduna hangami asidagi makhoi mayumda yamna thuna halakpa matamdadi yum manung aduda hiojin bu senanaba leihoba nupi adu hiojin na mabukta thangna thinduna hatoktuna thamami aduga hiojin adu makhutta thang ama paiduna kachil amada tasinduna fammaga leirami leirambiba phibam asi uba matamda makhoi yamna angakpa faurami aduga yonghuna machanupigi makhutta pairiba thang adubu mulami aduga mafam asida ambulance kauduna thangna thinduna siraba nupi adubu hospital da pukhatnabagi damak tawrami yonghusu wakhanda yamna matha sarami magi machanupigi mafamda honglakliba asi kari karam tawribano haiduna
Hauzik Hyojin asi Japanese ahal aduna fazana possess tawkrabra kari karam tawribano haibadu movie asigi makha taba saruktagi mayam punna khangminarasi asidagi amuk aikoina uba fangliba asi Yonghugi mamana kaukhiba maiba adu mafam asida lakpa adu urami Yonghugi gate adudagi ufun kharabu paikhatuna maiba aduna manam namduna yenglammi aduga yum manung aduda changlaklaba matungda Hyojin gi mafamda maiba aduda yamna munna yengduna leirami aduga Hyojin nasu maiba adugi mafamda yamna munna yengduna leiribani maiba aduna mafam adudagi husen khongduna yum adudagi thoklaklammi yum adugi mapanda thoklaklaba matungda yum adugi akoibada asum yanglakpa matamda chapu ohumbu thamliba adu urami asidagi Yonghugi mamagi mafamda maiba aduna mafam asida thamliba chapu sing asi karigino haiduna hangami aduga amuk makhum angangbana kuppa chapu asi kari yauge haiduna hangai Yonghugi mamanasu makhum angangbana kuppa chapu asi soyabin mahi yaubani haiduna hairi asidagi Yonghugi mafamda maiba aduna mafam asida chapu asi puduna lao hairami aduga chapu adu maiba aduna chaitup ama paiduna thugaiba matamdadi chapu adugi manungda kwak amuba ama yauduna leirami asi uba matamda Yonghu amadi mama yamna ingaknga ami aduga maiba aduna Yonghugi mafamda hairi nakhoigi mafam asida lai fataba thajala e haiduna aduga Hyojin adubu mapanda famalaba matungda maiba aduna mafam maduda maijau thagatuna lai khoiramlammi aduga mafam maduda thang paiduna jagoi saduna thangna kanduna chaina kanduna lai adu khoiramlami asumna lai adu maiba aduna khoiramba matamda Hyojin adu yamna kanna lauduna kapammi masagi matau aduda Yonghu amadi magi nupi adudi yengba ngamlamde lai adu khoiramba loiraba matungda Hyojin adu imungda pusalaktuna hifalaga thamami Hyojin gi maraibak aduda maiba aduna paiduna yengba matamda maiba aduna Yonghugi mafamda hairaami nangna mafam asida kanagumba amada amang ata piruba leibra haiduna wa asitaba matamda Yonghusu yamna angakpa faurami aduga Yonghuna hairaami hoi Japanese ahal amagi mafamda aina akaiba amang ata khara pirure hairami wa asitaba matamda maiba aduna hairaami nangna tawruriba thabak adu nangi damaktadi yamna asoiba thabakni hairiba nupa adu mi ama nate matam kayagi mamangdagi sikraba yamna tamthiba hingsaba amani haiduna hairami aduga amuk maiba aduna makhatana hairi karigumba nakhoigi imung asi lai khoram thoktaba taragadi Japanese ahal aduna nakhoigi family asida amang ata asi ana kaya marom ama pirakadori mana mafam asida thajalakliba lai asi yamna tamthiba lai amani maram asina hayengmak lai khoramdaba yararoi aduga lai khoramba matam asidadi paisa kharadi changani maramdi khoramgadoriba lai asi aduki matik yamna lui maram asina lai asi khoramba matamda aigi thawaisu mangba yai maram asina nangna paisa mayam ama pigadobani hairami asidagi Yonghusu maiba aduna hairiba wafam aduda yarammi maiba aduna amung makhatana hairi fare adu oirabadi lai asi hayeng numidang khoiram thok asi aduga aina haigadobadi lai asi khoiramba matamda yamna lui aikoina lai khoiramgadoriba Japanese ahal asi aduki matik yamna tamthiba hingsaba amani maram asina lai khoiramba loidriba fawba nakhoi kana amata chak ising chaba yade aduga lai khoiramlingai matamdasu kana amata chathok chasin tawba ayet akai pirakpa kana amata yade hairami mathangi sinda jangan aduda gari manungda hipliba nupa amagi akoiba aduda kendan kaya amabu thanduna thamami aduga Japanese ahal aduna kaithenda laktuna yen amuba kaya marom amabu leirami aduga waterfall amada phajana iru luthoklaba matungda magi ka aduda kendan kaya marom ama thanduna yen amuba sing adu mafam aduda yanduna thamlaba matungda ahing aduda lai khoiramlammi aduga nakal amaromda Hyojin adusu maiba aduna kendana ikoikoina koisanduna thalaba matungda mamaga punna thamduna yom adugi mapanda mai hawatuna lai khoiramba adu hawraklammi maiba aduna mapanda maijau thagatuna mafam aduda samatum amabu yalaga thamami aduga makhutta pairiba thang aduna jagoi kaya marom ama saduna sa aduda sujalammi aduga mafam aduda yen ahingba kaya amagi makofu kaktuna I adu chuplaba matungda thang adudasu ising adu kamsilammi asumna maiba aduna lai khoiramba horakpa aduda manungda Hyojin adudi thekpa lauba tawraklami asumna machanupina tawrakliba asi mama aduna phajanaba yamna kanna hotnarami aduga maiba adusu adumak makhatana lai kaya marom ama khoiramami nakal amaromdana Japanese ahal adusu magi ka aduda dolop macha amabu paiduna thillaba matungda
machinda karigumba laison tinson kaya marom ama sonduna lai khoiramduna leirami aduga mafam aduda porakhiba yensing adubusu manga kaktuna lai khoiramlami matang asigi sin asi aikoina yengba matamdasu aduki matik isada akiba fawba haiba matang adu oirami nakal amaromda maiba aduna migi mawongda tawraba u asauba amada yupi kaya marom amabu lai kaya marom ama khoiramduna jupi sing adu u aduda jaisalami asumna hek maiba aduna tawrakpa adudagi Japanese ahal adu lai khoiramlamba adudagi masada China kaya marom ama fawraklami aduga masa adu lengba otpa ngamdraduna magi lai khoiramliba adu toktuna magi mayum manung aduda changnabagi damak uprangna sittuna changlaklami hiojin adusu lai kanna khoiramlakpa aduda masa adu thekpa lawba kaya marom ama tawraklami machanupina tawrakliba mawong aduda mama adu yengba ngamlamde aduga hiojingi machindasu mamagi mafamda mapanda lai khoiramliba asi lephallo haiduna yamna kanna haijaraklami machanupigi matau aduda yengba ngamdraduna yonghubu kawraklami yonghusu imungda changlakpa matamda machanupina leiramliba fibam adu ubada angakpa fawrami hiojin adu ngasai hospital da nupa ama mathabaki saru tektuna sikriba adugumna thekpa lawba kaya marom ama tawduna leirami machanupigi matau adu yengba ngamdraduna yonghu adu mapanda tholaktuna maiba aduna hameng amabu mangakakadubagi tawramba adu lepnabagi damak mafam aduda lai khoirambagi thabak tawribasing adu loina sakhaiduna lai khoiramliba adubu lephalami asumna hek yonghuna tawrakpa asidagi maiba aduna machinda mantra solamba amadi lai khoiramlamba adu lepkhirami asumna maiba aduna hek lai khoiramba lepkhiba adudagi Japanese ahal adusu gyan taraktuna ma imung aduda sittuna changlaba matungda magi famung aduda blanket ama supchanduna tumina hiptuna leikhirami asidagi yonghuna machanupi adubu hospital da pubiraktuna thamami aduga maiba adudi mana tawriba laison tinsol adu arembada tahalle haiduna mathanda ingangактuna yengduna leirami yonghuna machanupi amadi magi nupi makhoi ani hospital da thanamlaba matungda magi mamanaba kharaga restaurant amada wari sanaduna leirami aduga yonghuna yamna sauna Japanese ahal adubo hatnabagi damak mamanaba sing adu puduna makhutta matik chaba khulai kaya marom ama paiduna sing adu tamna gari thauduna laami aduga Japanese ahal adusu mana kendan thanduna lai khoiramlamba gari da yahoba nupa adubu yengba laami adubu mana gari adu yorokpa matamdadi nupa adu gari manung aduda leiramde yonghu oi adusu Japanese ahal adugi mayumda yoduna ahal adubu thirakpa matamda mayum adudadi ahal adu leiba uramde asumna leiringai Japanese ahal aduna lai khoiramkiba nupa adu mafam aduda laami nupa adugi fibam adu zombie amagi style masapumba infection tho aduna yamna tamthiba mawong amada changlaklami aduga Japanese maron khangba jonghu oina ngasai porakhiba nupa adugi mamai machet amabu infection oiraba nupa aduna chikhirami asumna tauba asida jonghuna mafam aduda leiramba nung amana makok aduda thomami adubu nupa adu kari amata tawdabida jonghuda onsinduna attack tawnaba tawraklami asumna yonghugi mafamda nupa aduna attack tawraklingai matam aduda jonghugi mamanaba amana matungdagi jot machin tumba amana makok aduda thoma ami asidagi infection oiraba nupa adu makokta thilliba jot adubu lawthoktuna leimai aduda hospital da nupa ama mathabaki saru thektoktuna sikiba adugumna mafam aduda thekpa lawba tawduna mafam aduda adumak sikirami ngasaidagi tawriba sing asi Japanese ahal adunadi machi marum amadagi lona adumak yengduna leiribani Japanese ahal aduna yengliba adu jonghu oigi kangbuna ubadagi Japanese ahal adubo hatnabagi damak matungda tanaraklami Japanese ahal adusu adum chenglakpa matamda chingsep amada yoraklami mafam aduda lambi kari amata leiramde chenpham leitraduna Japanese ahal adu ngaihak leptuna leiramlaba matungda chingsep aduda chongthaduna machi amada yanduna leirami jonghu oisu mafam adu yoraktuna Japanese ahal adubu koithi thirami adubu mafam aduda lambi amata leitabana makhoi thiba fanglamde Japanese ahal adusu chingsep aduda yanduna leirambadagi makhut adu nanthokhtuna makhada kelaklami adubu mafam adu yamna kana wangba natabana siba fawbadi siramde jonghu hoigi kangbu adusu nong marak aduda gari adu yamna kana thauduna mayum tamna halaklami Japanese ahal aduna tahduna leiriba mafam aduda phi angauba setpa nupi aduna munna yengduna leirami Japanese ahal aduna phi angauba setpa nupi adubu uba matamda phi angauba setpa nupi adubu tanaraklami asum tanarakpa matamda chingchep adudagi Japanese ahal adu ontaraklami aduga makhada gari thauriba
ꯖꯣꯡꯍꯨ ꯍꯣꯏꯒꯤ ꯒꯥꯔꯤ ꯃꯃꯥꯏ ꯑꯗꯨꯗ ꯐꯨꯖꯤꯟꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯃꯤ ꯑꯃ ꯒꯥꯔꯤꯅ ꯊꯣꯝꯈꯤꯕ ꯑꯗꯨꯗ ꯖꯣꯡꯍꯨ ꯍꯣꯏꯁꯨ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯖꯄꯥꯅꯤꯁ ꯑꯍꯜ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯒꯥꯔꯤꯅ ꯊꯣꯝꯕ ꯑꯗꯨꯗ ꯏꯍꯤꯡꯅ ꯍꯤꯡꯁꯥꯔꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅꯁꯨ ꯃꯇꯝ ꯑꯁꯤꯗ ꯈꯜꯂꯝꯃꯤ ꯑꯗꯨꯗꯤ ꯖꯄꯥꯅꯤꯁ ꯑꯍꯜ ꯑꯁꯤ ꯁꯤꯔꯦ ꯍꯥꯏꯗꯨꯅ꯫ ꯆꯤꯡꯖꯥꯒꯤ ꯂꯝꯕꯤ ꯑꯣꯏꯕꯅ ꯃꯐꯝ ꯑꯁꯤꯗ ꯀꯅꯥ ꯑꯃꯠꯇ ꯎꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯕꯨ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯗꯨꯗ ꯃꯈꯣꯏꯅ ꯖꯄꯥꯅꯤꯁ ꯑꯍꯜ ꯑꯗꯨꯕꯨ ꯏꯟꯊꯈꯤꯔꯝꯃꯤ꯫ ꯖꯣꯡꯍꯨꯁꯨ ꯃꯆꯥꯅꯨꯄꯤꯅ ꯂꯩꯍꯧꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯅꯥꯕ ꯐꯔꯗꯨꯅ ꯖꯣꯡꯍꯨꯒꯤ ꯃꯃꯥ ꯑꯃꯗꯤ ꯅꯨꯄꯤꯒ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯅꯥꯕ ꯐꯕ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯖꯣꯡꯍꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯆꯦꯠꯅ ꯀꯣꯜꯂꯝꯃꯤ ꯑꯗꯨꯒ ꯃꯌꯨꯝꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯄꯨꯊꯔꯛꯂꯝꯃꯤ꯫ ꯌꯣꯡꯍꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯐꯥꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯤꯁꯀꯣꯜ ꯀꯌꯥꯃꯔꯣꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯣꯡꯍꯨꯅ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯐꯝꯗ ꯀꯣꯜ ꯕꯦꯛꯇꯤ ꯇꯧꯔꯝꯗꯦ꯫ ꯖꯣꯡꯍꯨꯅ ꯀꯣꯜ ꯀꯔꯤ ꯑꯃꯠꯇ ꯄꯥꯏꯔꯛꯇ꯭ꯔꯕ ꯑꯗꯨꯗ ꯃꯥꯏꯕ ꯑꯗꯨ ꯌꯣꯡꯍꯨꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯣꯡꯍꯨꯒꯤ ꯍꯦꯛ ꯒꯦꯠ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯅꯥꯇꯣꯟꯗꯒꯤ ꯈꯪꯍꯧꯗꯅ ꯅꯥꯍꯤ ꯀꯌꯥꯃꯔꯣꯝ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯥꯏꯕ ꯑꯗꯨꯅꯁꯨ ꯈꯪꯉꯝꯃꯤ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯂꯩꯔꯦ ꯍꯥꯏꯕ ꯑꯁꯤ꯫ ꯃꯥꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯐꯤ ꯑꯉꯧꯕ ꯁꯦꯠꯄ ꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯐꯝꯗ ꯐꯤ ꯑꯉꯧꯕ ꯁꯦꯠꯄ ꯅꯨꯄꯤ ꯑꯗꯨꯅ "ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯌꯨꯝꯗ ꯃꯥꯒꯤ ꯂꯥꯏ ꯈꯣꯏꯔꯝꯐꯝ ꯀꯥ ꯑꯗꯨꯗ ꯃꯁꯥ ꯑꯗꯨ ꯁꯦꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀ꯭ꯋꯥꯛ ꯑꯃꯨꯕ ꯑꯃ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯁꯤꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯥꯅ ꯈꯪꯉꯝꯃꯤ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤ ꯂꯩꯕꯗ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯍꯥꯏꯕ ꯑꯁꯤ꯫ ꯑꯁꯤꯗꯒꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯁꯤꯌꯣꯟ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝ ꯒꯥꯔꯤ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯒꯥꯔꯤ ꯃꯃꯥꯏ ꯑꯗꯨꯗ ꯎꯆꯦꯛ ꯃꯊꯤ ꯀꯌꯥꯃꯔꯣꯝ ꯑꯃꯕꯨ ꯐꯥꯏꯖꯤꯜꯂꯛꯇꯨꯅ ꯃꯥ ꯒꯥꯔꯤ ꯑꯗꯨ ꯊꯧꯐꯝ ꯈꯪꯉꯝꯗꯦ꯫ ꯑꯁꯤꯗꯒꯤ ꯃꯆꯤ ꯑꯃꯗ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯗꯨꯅ ꯃꯈꯥꯗ ꯀꯨꯝꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯇꯧꯗꯕꯤ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯌꯣꯡꯍꯨꯅꯁꯨ ꯃꯥꯒꯤ ꯃꯐꯝꯗ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯀꯣꯜ ꯑꯗꯨ ꯄꯥꯏꯈꯠꯂꯕ ꯃꯇꯨꯡꯗ ꯌꯣꯡꯍꯨꯒꯤ ꯃꯐꯝꯗ "ꯅꯪ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯑꯗꯨꯒ ꯌꯣꯡꯍꯨꯅꯁꯨ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯐꯝꯗ "ꯑꯩꯅ ꯊꯤꯔꯤꯕ ꯑꯁꯤꯁꯨ ꯅꯪꯅꯤ, ꯑꯗꯨꯕꯨ ꯅꯪꯗꯤ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ?" ꯍꯥꯏꯔꯛꯏ꯫ ꯃꯥꯏꯕ ꯑꯗꯨꯅ ꯌꯣꯡꯍꯨꯒꯤ ꯃꯐꯝꯗ "ꯅꯪ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯔꯤꯅꯣ?" ꯍꯥꯏꯔꯛꯏ꯫ ꯌꯣꯡꯍꯨꯅꯁꯨ "ꯑꯩꯗꯤ ꯍꯧꯖꯤꯛ ꯅꯪꯒꯤ ꯌꯨꯝꯗ ꯂꯩ" ꯍꯥꯏꯔꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯩ ꯍꯥꯏꯕ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯪꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕꯅꯣ? ꯆꯠꯂꯣ ꯅꯪꯒꯤ ꯅꯌꯨꯝꯗ ꯌꯥꯝꯅ ꯊꯨꯅ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯊꯋꯥꯏ ꯑꯃꯅ ꯇꯧꯔꯤꯕꯅꯤ꯫ ꯊꯋꯥꯏ ꯅꯨꯄꯤ ꯑꯗꯨ ꯖꯄꯥꯅꯤꯁ ꯑꯍꯜ ꯑꯗꯨꯅ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯂꯩꯅꯥ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯑꯃꯅ ꯅꯥꯍꯟꯗꯨꯅ ꯂꯩꯔꯤꯕꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯖꯣꯡꯍꯨꯅ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯐꯝꯗ "ꯑꯗꯨꯗꯤ ꯐꯤ ꯑꯉꯧꯕ ꯁꯦꯠꯄ ꯅꯨꯄꯤ ꯑꯗꯨꯔꯥ?" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯥꯏꯕ ꯑꯗꯨꯅꯁꯨ "ꯍꯣꯏ ꯃꯥꯅꯦ, ꯅꯨꯄꯤ ꯑꯗꯨ ꯅꯪ ꯊꯦꯡꯅꯔꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯖꯣꯡꯍꯨꯅꯁꯨ "ꯅꯨꯄꯤ ꯑꯗꯨ ꯑꯩꯒ ꯍꯥꯟꯅ ꯃꯃꯥꯡꯗ ꯊꯦꯡꯅꯈ꯭ꯔꯦ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯥꯏꯕ ꯑꯗꯨꯅ ꯖꯣꯡꯍꯨꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, "ꯑꯗꯨꯗꯤ ꯅꯪ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯑꯗꯨ ꯊꯦꯡꯅꯕ ꯇꯥꯔꯒꯁꯨ ꯃꯥꯅ ꯍꯥꯏꯕ ꯋꯥ ꯀꯔꯤ ꯑꯃꯠꯇ ꯇꯥꯕ ꯌꯥꯗꯦ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯌꯣꯡꯍꯨ ꯑꯗꯨ ꯃꯥꯒꯤ ꯃꯌꯨꯝ ꯑꯗꯨ ꯇꯝꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯗꯨꯅ ꯍꯤꯌꯣꯖꯤꯟꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯤꯌꯣꯖꯤꯟꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗꯦ꯫ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯊꯤꯔꯛꯄ ꯃꯇꯝꯗ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯐꯤ ꯑꯉꯧꯕ ꯁꯦꯠꯄ ꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯌꯣꯡꯍꯨꯅ ꯐꯤ ꯑꯉꯧꯕ ꯁꯦꯠꯄ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯐꯝꯗ "ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤ ꯅꯪꯅ ꯂꯣꯏꯅ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯐꯤ ꯑꯉꯧꯕ ꯁꯦꯠꯄ ꯅꯨꯄꯤ ꯑꯗꯨꯅ ꯌꯣꯡꯍꯨꯒꯤ ꯃꯐꯝꯗ "ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯃꯥꯏꯕ ꯑꯗꯨꯅ ꯅꯪꯒꯤ ꯅꯐꯝꯗ ꯍꯥꯏꯔꯛꯂꯤꯕ ꯅꯠꯇ꯭ꯔꯥ? ꯃꯥꯅ ꯍꯥꯏꯕ ꯋꯥ ꯑꯗꯨ ꯅꯪ ꯀꯔꯤ ꯑꯃꯠꯇ ꯊꯥꯖꯒꯅꯨ꯫ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯦꯡꯗꯕꯤ ꯂꯩ, ꯀꯔꯤ ꯑꯃꯠꯇ ꯇꯧꯗꯦ꯫ ꯌꯦꯟꯅ ꯑꯍꯨꯝꯂꯛ ꯈꯣꯡꯂꯛꯂꯕ ꯃꯇꯝꯗ ꯅꯪꯒꯤ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯉꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯤꯔꯒꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯣꯡꯍꯨꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯃꯥꯁꯨ ꯍꯤꯌꯣꯖꯤꯟꯕꯨ ꯊꯤꯅꯕꯒꯤꯗꯃꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯤꯌꯣꯖꯤꯟ ꯑꯗꯨꯗꯤ ꯒꯦꯠ ꯑꯗꯨꯗ ꯃꯃꯥꯏ ꯃꯃꯤꯠ ꯏꯍꯤꯡꯅ ꯍꯤꯡꯁꯥꯔꯗꯨꯅ ꯌꯥꯝꯅ ꯇꯝꯊꯤꯕ ꯁꯛꯂꯣꯟ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯗ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯗꯕꯤ ꯏꯃꯨꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯆꯥꯅꯕꯁꯤꯡ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯣꯏꯅ ꯄꯨꯊꯣꯛꯇꯨꯅ ꯂꯣꯏꯅ ꯆꯈꯥꯏꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯐꯝꯃꯒ ꯆꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯍꯤꯌꯣꯖꯤꯟꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯕꯣꯛ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯤꯌꯣꯖꯤꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯗꯕꯤ ꯏꯉꯛ ꯉꯛꯅ ꯂꯦꯞꯄꯒ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫
Yonghusu mayumda chatninglabasu kari amata upai leitabida yena ahumlak khonglakpa ngaiduna leirami. Nakal amaromdana Jonghugi mamanaba amana ching mathak aduda Japanese ahal adubu thiba asumla ami. Mana asum thiba lakpa matamda surung amada yawraklami. Surung adugi manungda Japanese ahal adu Kendan kaya marom ama thanduna lai khoiramaga leirami. Japanese ahal adu uba matamda Jonghugi mamanaba aduna nang asi kanano matau karamna nang haujik fauba hingduna leiramlibano haiduna Japanese ahal adugi mafamda hangami. Jonghugi mamanaba adugi wa adu taba matamda Japanese ahal aduna yamna karemnaba mawongda nang ay asi kanano haiba asengba adu khangningbra haiduna mafam aduda Japanese ahal adugi yamna tamthiraba saklol adu olaktuna Jonghugi mamanaba adugi mafamda chongsillaklami. Aduga nakal amaromda Jonghu adusu yena ahumla khonglakpa adu ngaiba ngamdraduna yena ahanba khonglakpa aduda adumak mayumda yamna kanna chensillaklami. Adubu nupi adusu Jonghu adubu chatkhidanabagi-damak khamjaduna leirami. Jonghu na mayum manung aduda changlakpa matamdadi Hyojinna mama amadi mabok adu thangna thinduna loina hatoktuna leirami. Leiramliba phibam adu uba matamda Jonghu yamna angakpa faurami. Aduga mahak mafam amada gyan mangduna tumina famduna leirami. Aduga maiba adusu Jonghugi gate aduda leppaga leirami. Aduga masinda uchi amadi aigi langda thuredo hairamduna mafam adudagi chatkhirami. Jonghusu mafam aduda magi machanupi amadi makhoi ani piklingaida sanakibasing adu ningsingduna gyan mangduna mafam aduda adumak leirami. Karigumba maiba aduna Jonghugi mafamda nupi aduna hairakpa wa adu kari amata taganu haiba adu yaramlabadi mahak karisu tauroidobani. Adubu maiba aduna haiba wa adu takhidabana maram oiduna nupi aduna haiba wa adu taduna yen khongokpa adu ngaiduna leirubana magi nupi amadi mama kanba ngamkhidabani. Asomna utlaba matungda movie asi matang swaida loisinkhirami. Adubu movie asigi ending scene asi aikhoida chamamnaba amadi fauhalli. Maramdi movie asida yauriba Japanese ahal asiga maiba asiga amata oigadoribra aduga phi angauba setpa nupi asina kari karam tauba nupi oigadoribano. Maiba asina aroibada ngasidi uchi ama aigi langda thure hairamliba asina kari maramgino. Asumna aikhoida paukhong kaya marom ama chalamlaba matungda movie asi matang swaida loisinkhirami. Ngasigi aigi movie explanation asida wahi wata soiba amadi asoi aran kaya marom ama yaurabasu mayamda ngakpiyu haiba wafam thamjari.